ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯗꯥꯏꯇ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯗꯥꯏꯇ ꯑꯩ ꯏꯁꯥꯅ ꯂꯧꯕ ꯇꯥꯏ ꯑꯩꯒꯤ ꯅꯨꯄꯤ ꯖꯒꯠꯇ ꯄꯨꯅꯕꯒꯤ ꯗꯥꯏꯇ ꯑꯩ ꯏꯁꯥꯒꯤꯅꯤ ꯑꯩꯒꯤ ꯏꯆꯥꯁꯤꯡ ꯖꯒꯠꯇ ꯄꯨꯅꯕꯒꯤ ꯗꯥꯏꯇ ꯑꯩ ꯏꯁꯥꯒꯤꯅꯤ ꯑꯩꯒꯤ ꯏꯅꯥꯎꯁꯤꯡ ꯖꯒꯠꯇ ꯄꯨꯅꯕꯒꯤ ꯗꯥꯏꯇ ꯑꯩ ꯏꯁꯥꯒꯤꯅꯤ ꯀꯨ ꯑꯟꯐꯨꯁꯀꯨꯝ ꯋꯥꯑꯍꯂꯤකුꯝ ꯅꯥꯔ ꯅꯁꯥꯁꯨ ꯖꯍannamꯒꯤ ꯃꯩꯗꯒꯤ ꯀꯜꯂꯨ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯖꯍannamꯒꯤ ꯃꯩꯗꯒꯤ ꯀꯜꯂꯨ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯥꯏꯅꯗ꯭ꯔꯦ ꯉꯁꯤ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯃꯁꯦꯟ ꯌꯨꯝꯗꯁꯨ ꯍꯥꯏꯅꯗꯦ ꯑꯃꯒ ꯑꯐꯕꯒꯤꯗꯃꯛ ꯅꯃꯥꯖꯀꯤꯗꯃꯛ ꯍꯥꯏꯅꯗꯦ ꯀꯨꯔআꯟ ꯁꯣꯟꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯗꯦ ꯇꯁꯕꯤꯍꯥꯠꯀꯤꯗꯃꯛꯇ ꯍꯥꯏꯅꯗꯦ ꯌꯨꯝꯒꯤꯗꯃꯛ ꯊꯣꯛꯄꯤꯔꯛꯑꯣ ꯂꯩꯀꯥꯏꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯅꯔꯤ ꯈꯤꯇꯪ ꯁꯤꯀꯥꯏ ꯑꯃ ꯇꯧꯔꯕ ꯃꯇꯝꯗ ꯑꯣꯟꯁꯤꯜꯂꯒ ꯀ꯭ꯔꯣꯁ ꯀꯝꯄ꯭ꯂꯦꯟ ꯑꯩꯈꯣꯏꯗ ꯇꯧꯏ ꯃꯥꯒꯤ ꯃꯆꯥꯅ ꯀꯌꯥꯝ ꯍꯦꯟꯗꯅ ꯃꯥꯒꯤ ꯃꯁꯨꯅ ꯀꯌꯥꯝ ꯍꯦꯟꯗꯅ ꯃꯤꯒꯤ ꯑꯁꯣꯏꯕ ꯊꯤꯔꯤꯕ꯭ꯔꯥ ꯅꯠꯇꯦ ꯋꯜꯂꯥ ꯅꯠꯇꯦ ꯀꯔꯤꯒꯤ ꯍꯥꯏꯔꯣꯏ ꯋꯥꯍꯪ ꯍꯪꯉꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯃꯉꯣꯟꯗ ꯀꯅꯥꯅ ꯔꯥꯏꯠ ꯄꯤꯕꯒꯦ ꯄꯤꯔꯤ ꯑꯜलाꯍꯅ ꯄꯤꯔꯤ ꯑꯩꯈꯣꯏꯗ ꯔꯥꯏꯠ ꯑल्लाहके नबी सल्लल्लाहु अलैहि वसल्लम ने नुपा और खुली मक्का याद लौसिंग ने खुली मक्का की रेस्पॉन्सिबिलिटी पीरी दायित्व पीरी थिंग बताई आराम बस ने कोई मांग तौर को मतंदा थिंग बता रहा बदी सिनाव से नो मुनमदी सोया कनी पुनः मांगमिन नगरी अदुगी फिबम न नसीब मुसलमान लई